Hunggang sa mission ki ahumlak suwa face nga si tongan mafam kaya da pangthokre mission asi senja thumja mutar bagi achaw khongthang nga mani haina si minister na hairi Lenga ki thawong yan leo phongdu puna JSC sagul mang lak le bami tarama pan yau pung manga dagi tang kun giring thil pung manga pauba pung kun thra taru ki Manipur pumba January strike lauthokre amasung nurse mo na wasak law matam na haido ki wafum mamadi ethics nga na chatuna miyam gi thajal mangan mi gano haina health minister na apil tawrakli Ma'am kurumjari adon yangbir impact news ni ayokram somendron of the pungja sabab gamro pausing miyam de pijari Manipur lenga ki khungang sasi mission gi ahumlak suba phase ngasi lamdam si ki tongan mafum singda haudokre tongan department singi stol kya hangdoktuna department sing asina miyam gi paikaliba thabak thorang singi maramda miyambu khanghanduna kanam sing phanghanna bi form sing beneficiary card sing Aadhaar card water gas connection chingba kya gi khudong chaba sing su piki Wango yesik manung chan bahyang thang Govindagram khulda si minister nongthong biren saruk yaduna go to village mission gi thorom pangthoki thorom da lengak na hodok liba khungang chalu haiba mission asimak chanja thomja muthatna na bagi achob khongthang mane chanja thomja muthat luhaina chinda panglaw du lawbna yaroi thabak one pangthok tangai fade haina chief minister in biren phongdoki Kul asigi ibudau puthi nongsaba khulai ma panthoi bi harau bung da pangthoki ba thoram adu gi athoi ba mithung len oi ki ba si minister na tha asigi tang amadagi hafta khuding gi lepak pokon mit khuding da sathara ki ba mission asigi an ba musung ani sub thoram sing da punamioi lakam ga lising nifuni pan lom gi tongan wo wakat kya laki an boina puna khungang humpu da thoram asi pangthok pa matam mioi lising marifu hena saruk gya ki ba sida lenga ki maikei gi mioi lising nifu rom da kana ba pi khre loina ani sub thoram oina hoki ba lepak numita khungang nifu nitoida mission asi pangthok matam saruk ya ki mioi lising hun punipan gi manungda punam mioi lising kuntrani pan na kana pi khre lemori bu mioi sing athu matam na kana pi na balenga na thaurang tauri haba wafam fongdoki tangai phadna prajana kari darkar lege se nasagi isanu pi do dugumba lairikti yam tamningba mama mapa duna hajira suba satpagi Machagi lairikti leiba ngamdraba admission tawba ngamdaba uniform leiba ngamdaba mayam do ikoina thigale school tam ngamdaba fangjadaba adugumba singdo government loina government school da free da lairik tamanaba uniform pi nanaba textbook pi nanaba aduga magi lairik leibi nanaba gi akhoi scheme khunggang salosi da yauri madugi khudong sab lobiyo अखोई प्रजा पुनमक युम खुदिमक चाखटना अखोई मंगा तारा खन चाखटलगा यारोय आई खक फिना लगा आई खक कार्टोंग मणिपुर चाखटलायबे यारोय अखोई मयाम पुन्न फमिना बताय करप्शन मुथत कनी अने अखोइने लावबदो ngasi sida phamiba aduga अखोई की खुंगंग चलो हाइबा मिशन जिमक मयाम आ इम्फाल दा लागा ऑफिस दा चलगा रुपा 50 पि दे यारोय साम पि दे यारोय अदु हाइरेने हाइबदो Jadi lupa mating dan ngasi sida loi phangi se masi corruption muthat pa hora bani ne Thoram du saruk ya ki basi AFNP de minister karam siamna sahi kya gi mamang gi center da pan ke balenga singna khungang chalwai bu wafam masi tatan lawr basu atoba state amata na thabak oina pang thok ngamdringai da Manipur na thoram masi hak thingna satha balewa ga si an state oiba da chauthuk saningai ne mission asik manung chana miyam na lenga ke loisang singri khangning ba made wakat kya pukatuna chap chaba warosin amasung fangfam thokpa hak fangna hona biyo khungang kya da sathariba amasung satharaka da mission asigi saruk singda leibak miyam gi wakat sing angam thakta lenga na warosin purung na hona gani hana makhata ki puna lenga ki loisang kun mangaro hen man saruk ya ki thorom da wangoi gi emele ol khoisu saruk ya ki Manipur ki pikraba state sina honorable chief minister ki makhada thabak oina khungang da satsi haiba program se hanba pangthokani masi India ki history da Manipur na piba chauba contribution amakakni haidana haijaningi any official tongan ba department ki laiba sing sida
ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕ ꯑꯦꯅꯤ ꯃꯦꯇꯔꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯐꯪꯕ ꯌꯥꯕ ꯍꯤꯔꯝꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯏꯕ ꯑꯣꯏꯅ ꯄꯤꯔꯒꯁꯨ ꯑꯏꯕ ꯑꯣꯏꯅ ꯄꯤꯔꯛꯄ ꯑꯦꯅꯤ ꯏꯁꯤꯡ ꯊꯛꯄꯒꯤ ꯑꯣꯏꯔꯦ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯑꯣꯏꯔꯦ ꯉꯥ ꯆꯥꯛ ꯌꯣꯛꯄꯒꯤ ꯑꯣꯏꯔꯦ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯐꯪꯉꯤ ꯑꯗꯨꯅ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯂꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯁꯤ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝ ꯕꯤꯔꯦꯟꯒꯤ ꯃꯤꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯑꯅꯧꯕ ꯃꯤꯁꯟ ꯈꯨꯡꯒꯪꯁꯤ ꯑꯁꯤꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯔꯦ ꯍꯥꯏꯅ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯃꯤꯌꯦꯡ ꯃꯈꯥꯗ ꯈꯨꯡꯒꯪꯁꯤ ꯃꯤꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯝꯞ ꯑꯃ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯗꯁꯨ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯨꯠ ꯐꯣꯔꯦꯁ ꯑꯦꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯔቬꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ चीफ मिनिस्टर की मियंग मखादा पाइखलिब खुंगंग सस्याब मिशन असना लेंगाक अमदि मियामग नक्सिनब ngamhalle masida sunatana tonga tonga department sing piriba welfare scheme amadi benefit kya gi matang da miyamda khangan ba ngamle loinana fangalle phongdoki nakal morom da status ki ching amadi tamda leriba miyoi kya na socio economic caste census ta चंदना लेरिबा सिगी मतंगदा लेंगा गसिने खनरी खुंगंग जसि मिशन सिगी मतुंगदा लाख फीडबैक अदुगी मतुंग इना स्टेटस सिगी ओइबो सोशियो इकोनॉमिक कास्ट सेंसस की मतंगदा कैबिनेट डिसीजन अमा लौरगनि हाना मिनिस्टर श्याम कुमार फोंदोकी ngasi thoram adu mari lenana moirang purel khulgi yum yankhaida MLA local area development fund dagi jinga bundle amamam piki mai pai na dum habi mai pai and feedback si ngasagi keno adu si mai pai habi khoina su adum keno na si hajim na taba khoina ngasagi birth certificate loba ngam daba adagi domicile loba ngam daba adagi laiba khoigi aadhar ka ngam daba adagi gas ki connection ki kari health ki losal laga thama ngam daba yam ju loi phongdur amina loi ngam amina du prajansi ki adu matik phai adu government su thabak si toba ganda koi masak khangna toba ngam medana mamanga di खुल्लम चलकांदा लाइबा इलेक्टेड मेंबर तो मागी वर्कर मागी रिलेटिव मैम कंट्रोल तौना हुजी सी तौर लोई खांग गवर्नमेंट खांगमीना हाइजमसु यारोय अना MLA वेना अना मी हापचब यारोय कौन सी लाइब सी ऑफिसर मैं आईएस ऑफिसर मैम से लागे विलेज चलकर लोन मच खांगबनीना अद कनाम सीटिंग तब यारोय लेंगा की एडमिनिस्ट्रेशन पाइरिबा IAS ऑफिसर सिंगना खुंगंग मियाम थेंगरिब अवार पास सिंग चीफ मिनिस्टर द वाकनुना थबक त ओनथोकनुबा तक्सिलक उबदा नुंगाइब फावी मतम ऑफिसर सिंग असि लोइसंग द फमद्र मियाम अवावा खंगलमद्रब सुंगसिदि मायोन अमद लाकपा सिना लेंगा गसिना पुरकपा अचौब अवोनबा मनि हाइब हाइमन मथोक लोइ हाना CAF and PD मिनिस्टर करम श्याम न फोंदोक्रे वाफम सिंग असि ओइनाम AC की मनुंग चना इरिंग मयाय लेकाई की लाइनिंग थौ खोरी फाव संग चथकिब गो टू विलेज मिशन की थौरमदा फोंदोखिबने थौरमदा मिनिस्टर करम श्यामना सेंटर में स्टेट लेंगाकना मियाम गी आइफ थौसल ओइना पाइखलकलिब स्कीम सिंग असि मियामना ममताना खंगब मथौ ताई स्कीम सिंग असि कानब सिंग फोंफम थोकब मियोय सिंगदा सिंगना लौद्रबदि स्कीम पाइखटपगी वान थोक लैरोय लेंगा के लोइसंग अमदा वाकरनब होनबदा चथोक चसिनगी मतम अमदि सेल तिंगबगी चनबि लेरंबा दु कोकनब लेंगा गसिनंगसिदि मियामगी युमथोंग लाक्तुना मियामगी अवाट अपा थिदोकलगनि मियामना लेंगा के लोइसंग सिंगदगी खंगनिंगबा हंगनिंगबा वाकनिंगबा पुमनमक ngасidi hakthengna wakarnabgi phambak ama pire awara pa sing angam thakta menkhana balenga gasina honagani hana ma makha takhi ngasi ke thormud saru gya kiba oinam gi MLA L Radha Kishorna ano balenga gasina paikaliba mission asina khungangi chawkot thorang paikhat pada chawna kanaba piragani assembly constituency asigi oina MLA local area development fund gi senfam dagi chawkot thorang kaya ama paikhat kharba tungda makha tana paikhat na basu sem saduna leiri haba wafam fongdoki मिनिस्टर मोइना आइगी थमोइदा सुकी मटिक अति पेंजबा अदनो हुजिक प्रजा तुमिनो लेबिगनु अति इलेक्टेड मेंबर सिंग दा आइगी हक की मरमदा आइगी फंगम थोपा राइट टू करी लेगे ना हंगबा ऑफिशियल सिंग दा हंगबा आइगी दरकार लेबिदु डिमांड तौबा लंबी फत्रे हाइबा इसिंग थकबा फंगद्रे हाइबा लखोंग अदगी इसिंग खोंग फत्रे हाइबा सि लोइनबक अदि हाइबा याबोय हाइगदबनि मदु अखोइना हजिक प्रजा कंप्लेन तौरीजे फजन मॉनिटर तौरगा सरकार ऑनरेबल मैम से खुसमनरगा थबोइना पांथोकननबा नारांगदगी हवी
adi akhoi IS officer sing mayam ama sing da adu arap arap mafam da sallaga adi praja gi awaba mayam si moina pau tamma matung moida laiba complaint mayam si nainaraba matung da sarkar na praja gi aning ba pam se thungana na ba adi yamna kanno honari madu gi honabagi tanja dune Honorable Pradhan amadi ward ki members singe through the lakpiro loina na koi housing koi gi sarkar gi any scheme amada koi housing di bank ki kuthang da account da DBT tore bank ki through the paisa pire account ki through the pire man masina ngasi koi na luxury ba bank ki kangu singa sida ai account singa do update to biyo account na hang khraga account na do hingibra siribra koi check to biyo atai office ta bank ta chatpa atai department ta chatpa matam da koi matam mange sen changi nongdu loibang amde tarani sangi kunni sangi adubo ngasi koi na luxury bisidi ngasi lakpa numida sida hairiba adugumba awat pasoi bisinga do ngasi mak koi loisin na bo honagani Thobal District Administration Sinduna District asigi mafam ahum haibadi khangabok Thobalam sung Lilung Kendra da ahumlak so face oina ngasi khungang sa mission haudokre Thobal Kendra ge oina sabal tongba lai harau pham khangabok Kendra ge oina samram mayai lekai community hall amade Lilung Kendra ge oina lai phrakpam mayai lekai community hall da pangthokiba thorum singaduda district asigi deputy commissioner hawum Rosita Debina khungang sa mission haudokhi District Administration Imphal East na susindura ngasi Khurai Assembly Constituency ki wana Khurai Konsam lekai ki ima Jingroi bi mandafta khungang sasri ki thoram pangthokre Khurai Gram Panchayat na konba Khurai Konsam lekai amadi Khurai Nandabim lekai ki punna pangthok ki thoram duda Assam ki Urban Development amadi Health and Family Welfare ki Minister Piyush Hazarika na asigma thoksilasi yamna thagat ningai oi amade laibaga sigi miyamna thoina kana piraga ni hana fongdoki Khurai Assembly Constituency ki MLA L Susindrona mamang takta miyamna government ki oibe scheme kya fangna bahona bada awab mayok narabado asigumba thausilasina ko han ngamlaga ni amade miyam makal khudingi scheme singi kana piba ngamlaga ni hana makhata ki गांव में ही सब सुविधाएं देने के लिए ये व्यवस्था का प्रबंध किया है। ये बहुत ही अच्छा व्यवस्था है, अच्छा कार्यसूची है। मैं आशा करता हूँ, मैं भगवान से प्रार्थना करता हूँ ये कार्यसूची पूरा का पूरा आने वाला समय में चले और बीजेपी सरकार इस बारे में और ज्यादा अच्छा से काम करे और आप लोगों को भी हमारा सरकार को बीजेपी सरकार को आशीर्वाद देने के लिए मैं आप लोगों को दरखास्त किया हूँ। मरी लेने दबा सही चाला दबा इसने लागा कोई वेरिफिकेशन तो हो रही है मसा लागा मसी आगे ऑफिस नदी लाई नमी नम दे तरोगा हेता चीद पीरम बने बा आने तो रही है अल्लाह को जे तू यारो खुराई के लिए प्रजाति ने सो मधु यान भी करो अदुना मधु मोलेस की पेंसिंग दो मसा दे योन दबा मसा दे कोई फंडन न बगे पादम से कोई मैं आपको न कम्युनिटी Mission asi mayang Imphal bazar lebe multi-purpose community hall su pangthokre mission asi ki saruka moina mayang Imphal Assembly Constituency gi mafam singda ujwala scheme makada imung mariputra ni thoida lebna LPG gas connection MOVC gi makada larbi mung tarani thoida embroidery machine sing amasung imung chahum da chief minister gi haksel gi tengbang gi card sing yenthoki ngasi ki thoramadi ko mari lenana assembly constituency asigi MLA su oriba legislative assembly gi deputy speaker kongkham Robindrona lenga na pakale be scheme of the project sing beneficiaries sing da fangan bagi mingda selsa na bo honer bi kangu sing dagi miyam na section bi yohana fongdoki amade laiba ka sigi prime minister na larbi mung sing da LPG cylinder yauna connection lem na fangan ba seda kanagum khara sel law rehana pauthok liba si laibak thibane loinana मा की constituency asigi mioi amatana official amatada CLP ba tawbi ganu hana su mak na phongdoki most favored classes to do Manipur permit already ayamana yasi quality only angela asi aina evaluation sing aina kan do ayamana di mena ko phangani hase nasi among ba du ai among pe nasi bi ana isani nasi nasi among pe ning bigo suwe so na chi do tumok kali matang ni awal ko mo phangani alu di kau do matang ni awal ko sahi ki ko ne ko nasi ni ko ba tan de
aduna soy soidana amari harse si muju kado chimbe besi sangi laga doktor kana bilaga adu adu sara ko ko ngam do adi ko adi sara ko rin amati jemi sa kaat mo sai nasi kaat se chahum le District Administration Technopol ADC Morin Susindunangasi Gamnom Bang Moreda Kungang Chalugi Thorum Pangthokray Thoramasi Marilenana Autonomous District Council Maikay Digi Mamang Thada More Prem Nagar Leka Yub Nipan Baina Tumna Chak Kibada Awabatara Nipanda 30 mm gi Jinga Bundle Kuntra Yentoki Amsung Gamnom Bang Laiba Miam the study lamp Nifu Muksu Lem Yentoki Loinana Chief Minister ki Haksel ki Tengbang ki card singsu beneficiary Chamri Romda Yentoki Imphal East District Hospital Sagol Mangdagi Hongba Yaroi have Miam Yating Marakta Kundrakpam Assembly Constituency Manung Chanba Uyumpok Maning Lekai the Levi Iraima Community holding a sea Kungang Salu Thorum Pangdokray Thorumuda Uyumpok Gram Panchayat ki Ward Member Kana Sarugyaki Panma Yabadi Sagol Mangdagi District Hospital Hongdoki Bagi Firib Handok the Uyumpok Gram Panchayat United Club Organization Uyumpok Gram Panchayat Apunma Maira Paibi Lufna Kungang Salu Thorum Boycott Taugani Hana Mamang the Lautoki Balai Krabani Nakalamramda JAC Sagolman Uyumpokta Kungang Mission ki Thorum Pangthok Palaki official sing Sangandan Bahona Bada Miam police personnel sing Marakta Chow Namugna Thokray Ngase Upung Mapan Tabada Uyumpok Tab Lambi Sing Kaivi Tiger Camp Haikak Mapal Paring Amsung Sagol Mangi Tongan Mafam Sing da Nupi Kya Thoroktuna Tair Mai Thaba Uwa Fajan Bamati Nupi ki Firol Kya Lambi Yansinduna Lambi Tingwi Kongjang Adu Changshin Ki Uyumpok Community Hall Pangthokadaba Kungang Setsi Hariba Mission Asiga Marilenana Imphal East ki Deputy Commissioner ki Staff Sing Marilenaba ASDO ASDC Loinana Tongan Department Singi Mihut Sing na Lakadaba Lamida Nupi Sing Thatuna Leire Haba Tabadagi Manipur Police ki Personal Sing Laktuna Lami Thalama Sing Adu Lauthoki Maduda Nupi Sing Aduga Buknaba Adu Thoki Bani Sagol Bangdagi Imphal East District Hospital Hongkiba Yaroi Happy Matangda Miamna Tumachab Kangdana Kongjang Changsilaba Faubada Lenga Gasina Tabi Dabagi Mayok to JAC against the unnatural shifting of District Hospital Sagomangna Lakiba Metarama Panga Upung Manga Tang Kunidung Tilpung Manga Fauba Pung Kuntrataruki Manipur Pumba General Strike Lautok Ray Nasi Imphal Mapam the Pomi Singer Unabamada JAC Advisor MH MK Zit na Fongdo Kibada, how Kiwi April Kunmapan the Chief Minister Unaba, the Hiramasi Matanga, Makata and Health Minister Yauna Kanasia, and Harak Lakangasi Fobada, why Yamata Harak Tabatanatana, Wadi Sanajagahana Hanjanajan Hijabamatam Pivi, the Basi, live activity Fondoraki, Loinana, Lenga Gasina, Tabi Dabadagi, General Strike Kona, whatever Silorpaniana, Magna Fondoraki. General Strike Shidamai Masing, Lining Lysola, the Essential Service Sing de Komtokani Hari. Vigilance na tigal hangani aju tawgani haiba wahe sidi masidi matam lenaba haibani hena logje hospital se soidna sargani haina haibiragadi vigilance na tigal hangera CBI na tawgira moy tigal ni panmak tigal laga maral laibedu pharga dandi piu majuda ekhoi je sina taram no okche baglo ni khoi mateng pangani leijeriben madugi onna taina bada leba ki mapi mapani ekhoi na unajage hen khut lon chang matamda onna bigi matam pibi da haiba sidi kham ngam bagi lerektre sarkar asina tabi da basi tala bagi dam ekhoi kholaw ma lawrasi haidna ekhoi lepna jare tang trampal gi ayuk pung manga dagina tang kun gi nungthin pung manga phawba pung puni phuni pan gi oina Manipur Pumbagoina, General Stack Law Toxeri. Hingbagi Matbi Rabakunam Kedribu Nuxibiduna, Awaba Kambiduna, Asum General Saki Sokat Piu Haina, Koram Jerry. Karnataka Assembly election da BJP na single majority party oiduna government sem na claim tawkibada BJP Manipur Pradesh na nungai fongdokre ngase BJP Manipur Pradesh ki nitai pa chutek le party asi go office ta Karnataka ki election na mai pak gi nungai ba fongdok pagi thorom pangthoki
tungda paumising na phongdorok the General Secretary Administration K Sharat Kumar na hai Prime Minister Narendra Modi amadi party ki President Amit Shah gi miyang makhada ahanbo ina BJP na center lengak pai badagi state kunda BJP na lengak pai bangamle masimak puwari da mayak seng na lahoragane Karnataka gi Assembly Mikhal sina lakadur English singani taramapan gi Lok Sabha Mikhal da BJP na majority fangduna Narendra Modi na makhata na lebagas gi Prime Minister oibak ngamlagani phongdoki Karnataka ki Mikhal ki mai pakwa sida state asigi Chief Minister Nongthong Biren Party President KSS Babananda loinana party asigi worker singna nungaiba phongdoki panba yaba mana Karnataka Assembly Mikhal ki asigi ngasi pangthokiba vote masing thibada BJP na punba seat samusum manga fangduna single largest majority party oiba ngam kibaga loinana BJP ki Chief Minister candidate BS Yadurupana government CM Naba Loinana majority proof Towner Naba Karnataka Governor Vazulivai Valadagi Haptam Gimatam Lowcray Karnataka ki Praja Singna Amadi Hokiba Town Ani Hungi Manung the Pangtokiba Vidan Sabagi election singda Pire even mandate Asina Mayek Singna Tai Madudi 2019 the Pangtokaduriba Lok Sabagi election da Bharata Amukana BJP ki sarkar laktana Sri Narendra Modi ji na amukana Prime Minister oirkani haibagi mayek larba khudam mama leire haibasi chauthokna BJP ki mayedi thamjari Congress na rule tawriba state opposition party na rule tawriba state si subnadangi ahum khakta ngasile Bharatiya Janata Party Manipur Pradesh ki कार्यकर्ता punamakna thamoi sengna Bharat ki Pradhan Mantri Sri Narendra Modi ji amadi BJP ki President Sri Amit Shah ji ani ki mafamda Manipur Chief Minister Oibiriba Sri N. Biren Singh, Party Sigi, President Oibiriba K. Babananda, Anigi Magadigi, Prazamyamgi, Seva Toba, Pinapi. Numit mangani subna nilit akam pata chatharakipa Science Mid 2018 ngasi lotion kray loinana makong matang tarab singda mana mathum singsu yento kray Manipur Science and Technology Council Mass Technician na chatharakipa meet aduda tongan school gi mahiro singna sabe science model kya uturmiyang ipung sumat ki Deputy Chief Minister Y Joy Kumar singma subject asi mahiro singna mamutana khangna na ba hotna gadapni hana phongdoki mak nai western country singna Angan mo matamnagi hiramasida kumang sauction ngam krabasul layawri ba country singna hauzik makoy ki kongjel manan na chatpa ngam khalakli mak na mairo singda mau sagi obe khusem singa citizen humjinduna wakhal tan na ba khona wahaiduna pautak su piki life to your problem life to lady claim ma'am se kan live different equation different relationship labor see the live problem ma'am sing jo ngasai kari de ki thole se mi amaga khana pa khona pa tai de madu ko sam le mani ko su le kamai to masi kai de lai khole adu ko su le madu kai de kamai to remove to de hai minute sigba si su amam dai ta ke in a more rational the term we use is rational thinking other rational understanding scientific can say that madu ki de koina approach torga imagine torga madu mind torga to understand torga shi madu ki kanone Senior Writers and Playwrights Forum Manipurna tha mari khuding ki puthok ba journal asengba maithongi ani suba volume lak ba jun tha da puthok lagani hana forum asina thok chiro lamada khangalakli amadi forum asigi members singna lamai ahum dagi hendaba lila macha drama macha cinema macha amadi wareng natraga isai mayak sing me kuntra fa manung da pisil na basu khangalakli akupa marol forum asidagi khanglaba yagani hari National and International Acibus Award Fanglakraba Salai Holdings Private Limited Terra Lokrakpum Lekagi Chairman and Managing Director Narengmam Samarjit ngasi All Manipur Working Journalists Union na asamba kudol tamduna taram na okray ngasi Major Kulda Leba Manipur Press Club ta Narengmam Samarjit po ok pagi thoramad pangthoki thoramad ko mari lenena Salai Holdings Private Limited ki makhad leba tongan ba units na paikaliba thabok thoram singi matangda akupa warol yawbo documentary amasu Kaptuna Miam the Udan key. Tauramadu Marilena Salai Holdings Private Limited Hausi Paikaliba Tabak Torum Singamade Makata and Pakalaka Tabak Torum Kayagi Matang the Sufongdoki Nakal Muram the Narengum Summerzitna Pau Gilam the Tabak Toriba Singda Lupa La Kamagi Media Fellowship Tongan by category Mari the Piragani Hari category Singer today Trade, Commerce and Industries Reporting the Real Reporting Reports on Women's and Child Welfare Amati Financial Investment Reporting Haribasing Assisuni Lorena Chalibasai English Singani Taranipan Goina Media Fellowship ISTV News Editor in Chief
Brojendra Ningomba the Piraganyana Lautoki Lorena Sai Amagi Manunda Anina foreign levak singda media exposure amadi interaction tour pangthok lagani hari Nakalamuramda Sagolwantera Lakrapam Lekagi Miam Amasung Lekai Sigi Naina Sang Club na Susindun Salai Holdings Private Limited ki chairman Narayam Sir Marjit Pu Opagi Thorum Ama Club as ki loshang the Pangthokre Thoramadu Mari Lenana Samarjit na Lamdam Ama Sakon Bahona Badelenga Kaktana Intokpagi Mahutta Isaisan Achobu Todang Lofam Toi Awan Manipur Magidam Salai Holdings Private Limited na Mapan Leba ki Tongan Achobu Company Kia Kusam Narga Sakot Thorang Masung Lamdam Sigi Miamgi Sentok Lambi Lane of Awang Takta Hotnan of Pandam Tamli Hana Fongdoki Ingmatapa Kunayama Oin Basi Kamain Togani. Whether Santi Raksagi Pum Se Hana Portragadi, Development Proper Yate Haidana, Masi Yamakana, Nangari Badumlaba, Wapamani. Tawadabu, Sigi Matang Sida, Salaina, Amuk, it's a challenge to us. Santi Habasiga, Development Habasiga, Kamain integrated Torgasa in Nakatake. Ngasi Equina Santi se Development Tori Basigi, Kongtangi, Manungsida, Santi se Hapagla. So, aduna, I call it 20 years ki business hai. Masih aku nak mangun structure macam dah. There will be the peace. Thangar rape case ki wathoga sigi marumda political goi chawr bu khudya aur barahana singner ngai thaudoga sigi matang na thang ge MLA na wafam to phongdok to na tumina lesson basna hen chingna ba fawle MLA na tumina lesili ba simakna thaudoga sid chener bi mioi sing saugalabra barahana miyam na wahang hangbu matam yaure hana Socialist Students Union of Manipur SSUM na phongdorakli ngasi kaishampat leba SSUM gi loisang na pangthok pawmi sing unaba mada union asigi ko convener Vusan Longjam na miyam gi minok maisa ki badagi rape case kaya ama kupsinduna thamliba sigi marakta thauna leina masagi ijat khongoina kre haina chongthorok labun pi sing asigi achuma wayal pifam thok tabra miyam gi minok Thengna tuna wakalakliba sing asigi achuma wayal pidrabadi tunglam chatta rape victim kya ama wakatpa ngamdabagi fibam da laklagani fongdoraki Nakalamuramda Thangoi Bange rape case ta chene riba Sekmai MLA bu Manipur Building and Other Construction Workers Welfare Board ki chairperson oina Pairak pada angak poi orakli bu famous da lenga kasina lamdam masida togle ba rape case singi achuma wayal pi gini habi thajaba makhata na thamba chumlibra haina lawba da haiman ba thokloi haina su phongdoki Tawdok ani asigi matang da thang MLA amasung thangmi ban MLA na lawfam thok thodang athu matamda lawrak tabu MLA ani bu social boycott tawragani haina mak makhata ki dona rape case ki matang da achumba wayal fangan na bagi damak landam sid lariba political parties sing yaw mi phamama SSUM na nomaising numita satha ki ba adugi ani suba waref law mi pham ama lakliba nomaising numita pangthok na ba union asina sem sadu na laire haina mak makhata ki Ngasigi mifamata thangoi ban apun ban pillu famasung proletariat feminist movement Manipur gi mute sing su sarukyaki thangoi ban gi MLA na tumina hari ba thudu ki da wa ma tangang da lei ba sisu makoi su na koi na jaga thing na hari ba case ni da Senarabra, Natraga, not high casing is Sokotabra having Sinadavangam Day, Mukui Mata to Matanda, social worker, Tawagani. Nonena, Manipuri from Matopo, Mapam Kakas and Koyada, SSU Musumana, Oshimbangamdana, Oshimangam Davada, Lady Ba, their victims, Kayamasu, Lady, Makuising Asisu, Nasi Jinava Latana, Amatlatana, SSU Musum, Saxin Jariba, Hongsangasida. Thing na yawidna makoi makoi thengdei ba awawa makoi makoi thengdei ba kudong tibal thungai ta awawa sing adu SSM office ta lakbiduna SSM amsung program section jer khungjang asida mating oina ba amadi pangdan thuna pibiduna makoi makoi da awawa tari sing adu share to biraga makoi hi chum boi gu famna ba asi SSM amsung program de tun de Matanga soida break am lawjage break matungda diesel lotto amadi Tata Magic service lab kibadaki miyoi ka awab mayong na ribasida lenga na miyeng sangbina na ba miyam na apil toropugi paw amadi Manipur masong malem gi tongan ba I paw sing pudun laksage impact news po migeng tadu na lebiyo
Break matungda mayambo amhana taramna ukchari loinana bulletin asigi makhatab pausing miyamda pijari. Diesel autom di Tata Magic Service lep kibadagi nomu cara talib miyo lising kaya awab mayok nare lengan miyang sangbina naba miyam apil tarukli. Hiramasig matangda Impact News ki reporter Khetrimim Prem Chanamade camera person Gurumim Bhumeshwar anidagi report ma. Lamchang tana ji khong na han do de karino lamchang tana khong na han badi yamna awaba mani karina kamai tau do no gari leiba ngamdaba khodi yamna chigumbe awaba se mayong na ba yam nungai jate gari thoba driver ga government ga yenaraga wari se parja da ne wari se sarkar na chu gari pi ba chu ngamde pi chu pi bi da bani na khoi khong na chapani na yam wai Traffic Regulation and Parking Committee TRPC ki oiba mifam matam kya gi mamangdagi phamudraba tungda haukiba April ki tang kun nga manga da committee asigi mifam phamkiba numit adudagi ni driver sing na irang horokhiba Driver sing na mipainari va asi phamkiba TRPC ki mifam aduda yumpham oiraga Infal manungda diesel auto amadi Tata Magic changbada athing mud leraklagani haiba wakalon asidagini Lairaba akhoi one time tax driving license ki smart pai dadi yarroi adi IND thar dadi yarroi haidana in terms of crew da collection tawra matungda simaina gari bu changalaroi ngamani matagum changalaroi habje akhoi swai yaningde bank tagi loan lauduna gari lection luba yum inkol yonduna gari leiruba driver singna imung manung puba ngamnaroi dra haibagi nungnang ma phorok padagi driver sing yepun malup ama oiriba Joint Administrative Council All Manipur under 5-ton passenger service na Infal manungda gari changmada thing mapibigano haiba wakat asiga lonena haukiba me taraga mari dagi gari thauba lepagi khongyong junction khibani Oktona traffic jam thoandeba car sing adagi bekan mayam singna lel anihum khamjalaga private parking pichalaga jam thoiba mayam sidi kanamtana ubide aduga nongmagi sura sarga himjaribo Okto magic winger singina traffic jam tholi pollution tholi noise tholi na habiba sidi akoi khudimana yabanga mo habisine ba nakal amaronda lenga ki makai dagi hojik fawgi oina Infal manungda gari changmada athing ba leite TRPC ki mifam aduda Infal manungda mi chinba amadi pollution thokli basi yengsinna committee ama semba khaktani haiba ofam thamlakhi lonena Infal manungda gari changmada ohong ba leiba natraga leita ba haibadu committee asina yengsilba matungna lepani haina phongdor khibani akoi government transport department na auto gi entry ban tawba leite ki auto diesel gi si jangan leroi haiba akoi government gi order thokpa amat leite jangan barna phabra jangan dor haina khanabne chumni wari su tab na triba masidai da kanano injil laga masidai da moina strike kain tawri si masugumba mafam sadaba maram sadaba pot mayam se tawbinu oina ai appeal tawningi miyoi kayana Infal manung asi kara ing chikle mi chin ma fare nin khongdre haina khallabasu nongmagi chara tanjariba insang napi yonduna lalonjariba ima iben kayadadi aduki matik awaba piri khoi di gari masala jadamni na chathok jasin do yam bera oi si sum tawraga di khoi nokti gi chathok jasin tawriba khoi di yamna awaba ma oye public transport system su matik chana leitaba maramna diesel auto amadi Tata Magic service lip ki batagi petrol na chenba tongan ba gari singda ahen ma mamal piduna tangai phadana ima ibel singna chathok jasin tawri Karba sapati ukto se phangdra mina yang wai matek to khoi phangaktra di khong la sale yana bamma pusan biraga khoina wari ba se angtang ko haningi Infal manungda mi chin khalakpa amadi pollution kya tholakpa sida khogi lengang na tongan ba thabuk tharom kya ama pakhalakpada miyam na taram no okde adubu lenga ki makai dagi shu khogi Infal manungda gari changmada hoji phawi wena di athing bu thamdri haina phondokrabasu ngasi fawo makha tana driver singna haibadi diesel auto amadi Tata Magic thoriba driver singna strike chathariba si kari maram gino mokhogi manungda kari wafam leibino haibasi aduma khangba ya wafam oiri lonena driver sing amadi lenga ka mukna bana traga yananda bu lerega miyamda asuki matik wahali basi kanana daita pugudabano haibasi su miyamna sauna hangnaragli amaromda khogi nongmogi hengalakli ba mokhong mari panba mokhong ani panba tongan ba khogi paisa paiba senjau paiba singna yum singda gari mari manga khogi hengalakli ba sidi sarkana adumak tumina lekhigadra haibasi su miyangi penda ba wafamadu thamlakli hojiki unadi camera person Gurumayum Bhumeshwar Golona Poromjari ba ai Khetrimim Premsan Impact News Infal
Nakalamramda, the Joint Administrative Council of All Manipur under 5-ton passenger service na ngarang council ki fajin ki bamiyo itaret adu khudak thadu amade makata na lenga ki maikeri ki paukum laktrabade council ki mifam pamduna hena kan mukhongjing sangchil lagani haina akan wafam tamlakli wafam masinga se imphal ki mafam amada paumi singa unaba mada council se general secretary lokarpam sasika antan fongdora ki banei Mark Namakha Taraduna Ngarang Chief Minister N. Virena Diesel Auto Tata Mesigam the Winger Bazar Manunda Sangalo Yaduna Odo Tokib Laiti Hana Fondo Kibo Madu Aran Wafam Nemade Masana Ngankiwa Masana Kangze the Bigito Nihana Fondoragli Mark Namakha Taraduna High Mamang Ta April Gi Kunmangada Chief Minister Masana Chairman Oiduna Traffic regulation amade parking committee ki fam kiba mi fam da hariba gari singa se Impal city da kilometer ani lapum fam da parking piba battery bus service amade e-rickshaw hawan balpa koti humbutra humdoi kaithok haiba warep sing lauki adumapu ma na warep lauki ba laiti ha ki badu miambo apang basi bini hana fongdor kli amade diesel auto khaktana traffic amade pollution tolli hai badu yaning de hana su fongdor kli loinana council ki khongjangi Kongjanga order talk manatraka talk tabaga mari lainade makata na council asina a vehicle conversion policy amade chap saba parking policy sembiu hanasu lainga ki pungning singsilakli Akogi Manipuri Chief Minister amadi Transport ki Director na akogi local paper sing da amadi media housing da Imphal city manung da passenger service ta holaroi hagiba laite order thokiba laite habase akogi aranba amadi mission praja mayam amadi gari thaujarga hingjariba akoibu apangba sibani Director amadi Chief Minister ki warol asidi gari thaujariba isina amadi miyam apangwa sibani masana miyam da lakthokiba warol masana khangjadabgi thawngni thawmi akoi tare phagi basi akoi khudakta condition amatan yaudana thaduk pirakadabni masida sarkar na kaigumba thaduk pirakta tadi masidagi henba kan akoi khungjang changjangani na akoi lepse ki sintha lepsa basida yamna crime oiragadi akoi hajiji 7 pay commission chatnan gadabni haidana akoi government servant mayam akoi strike changjali moijidi kaidobugi pharaga kaigi dongta jina thamdrimno moigi service tagi kaigi terminate tobidrimno All Manipur VDF Welfare Association na VDF singo eba demand kaya gamari lenana state asik chief minister ga unar naba appointment pibir na che tha ba positive response mat lak tab naram oiraga tha asik taranipan gi kuntaret fawu mintara ni gi chupna VDF singna arm down amadi pen down strike changsil lagani haina association sin thok chero lamada khangalakli Loinan Kongjang asida VDF singna masa masa gi outpost station singda lengdan laiduna makal amatagi duty tawdan nabachu sherol asina apil tarokli ZNM Training School Churachandpura Skill Lab Station amangasi Health Minister L. Kumar hangdokrai health care da nursing gi thawdang yamna chawi nursing na isagi ethics ngak na chatpiu amade nursing da thambam yam gi thajaba manghan biga no haina health minister na apil tawkrai Wafam Singachi ZNM Training School Skill Lab Station Sangarabamatung School the first year Tamlibi Mairo Singi Caffing Lamp Lighting Amade or taking ceremony the Saruyaraduna Minister Fundo Kibane. Thoramadu the Minister Makatana Fundo Kibada Nurse Tamo in a Wasak Lobumatamda Haidoki Wafam Singa Chatpamato Tai Haidna Fundo Kibugalunana ZNM Training School asigi wall infrastructure sing manungda marui batangai fada paikataba yada bathabak thorum sing paikatana ba honagani training school asigi maruina hausi sengo sagapur mathau tari sing gi manungda training school asigi akoi fencing tauba water supply matik sana piba made nurse tamliba mairo sing stipend chang naina fangan na ba honagani hana minister na achet bathaja fongdoki Thornamendu Sarugyakiba Agriculture Minister V. Hankaliana, Churachandpur District Asi Healthcare Sector the Numunogile Palatana Sakolagli, District in Sahi Amad Nurse Machine Cham and Putukungam Liana, Afian Fongdoki, Loinana, Noble Profession Namo Nursing na Anab Singu, Minung Sigutun and Dinkina Loina Bibase, Sin Pamasik Yamamaru, Taudang, Amani Hanasu, Magna Fongdoki. मियोबगी पुंसी से मसे कनामतना सेव तो वंग इवन गॉड हिमसेल्फ माय मतम मसे लागदे बट पीरी ब मखरी पोत रे द बिकॉज ऑफ द कोई नेग्लिजेंस दिके और आउट ऑफ इग्नोरेंस और द पार्ट ऑफ द पेशेंट्स नटगले यु खम याम मसेना पंग हाइजेट ब अदना मरम मोदना हकचांग द बायोलॉजिकल डिसऑर्डर लाब मतम द मददा पेशेंट ने न हारम मतम द रे द कमाई तो न मर तो दगे हैबगी स्ट्रीमलाइन तो न डिवाइस द हेल्थ केयर सिस्टम द Noina, a chocolate rule me, Yawi have said, Noikobum, Tote.
according to your progress, mati matungena ai na pirap ngamba tangai fadaba the basic amenities tangai fadaba singda ai medo han pinu hona gi ko. We are developing in this healthcare sector. As we have mentioned many times, the nursing profession is a noble profession. It requires affection and it is the service of humanity. College of Nursing, RIMS, Infalga, Department of Immunohematology and Blood Transfusion, IHBT, and in Kusam Naraga, Nasi Awareness Come Voluntary Blood Donation Camp, IHBT, RIMS, the Pangtokre, Hyde Cam Ado, State Blood Salamadi, National Health Mission, Manipur, sponsor, Taudun Pangtokimane, faculty member, staff, nursing, medical, Amade, dental, Mairo Singna, Sarugyatan, Pangtok Pungasigi Blood Donation Camp, Vesi Nursing, MBBS, Amadi BDS, Mahiro, Yankai Hienmana, blood donate tauki. Thawal Police Station Manung Chanalaiba Wangbal Laki Sangayumfam Fauna Balambi Mataida Asibak Chang Ama Ngasayuk Leramlay Nupado Wangzing Haitupok Pidagi Soibum Bishwanat say Kulumdoi Apok Pasoibum Koka Manini Hari Viswanat Mataukaram number from the Siram Libun High Kangbangam Drabasu, Maki Misiado, drug overdose or Yai Haina, Tajanari. Maki Asibak Changado, Manipuriski forensic expert na, Ningtina Yang Silabumatunda, Tawal police na post mortem Gitamag, Zanimski Mok the Thumb Cray. Koirengai bomb blast like Hidraba BSF personnel and Ningthawa Maitay Ngasi Mangani Lehun Tamaki Torom Pangtokre, like Hidraba Sigiyum Gimui, Saga Inatayam, the Barum Pang Singna, Koirengai BSF KMK Gieta, Taudok Tokum da Hika like a Tamki, Taudoka the like Hidraba, West Bengal BSF personnel Sanjoy, Tirki Gimafam the Su Ikai Kumnaba Utki. Nakalamaranda, live active Taudoka the like Hidraba, Ningtauba, Maitagi, Loinabi, Taudok Tokun Numit Adudagi. Housi Pop Giantadra Lady Harry. Banba Yabdi Tasi Yoki Mapan Ginuntilpung Anirom Tab Matamda, Querenga Leba, Nipumapan Suba Border Security Force Battalion Camp Manakta, Sakti Leba ID Mapokai the BSF personnel and Siki Micham Anina Soki. Tadogasida Basikung Kitnapanungi and Ningtabu Maitayam the West Bengal Lagi, VSF personnel Sanjoy Tirki Ani Laiki Dabani. Ngase ayuk lamlai police na napet paliga lamlai ga tainaba paurabi thong maya da bom leire haidra ayupung tarit tagina tara fawda Imphal Ukhul lambi sathok sasin tawda thinglure ayupung 3 minute kun taba do aida taramanga suba air company nongpo kaksing post na patrolling chatpa matam da bom manba chingnaningai oiba posak adu thengnarakibane hari tungda Manipur bom squad team amade Assam rifle gi bom expert team amana Yang Bada Avek Amagibanunda, Fia de plastic bottle, Yaramaki Bom Nate Kanglaki, Tungalambi Edu, Hanagum, Chatok Jason, Yanki. Malem Sinmatung the Pangtok Nabugum, Lagli Thasi, Kunitoida, International Day for Biological Diversity, Gitorum Esterasidasu, Directorate of Environment, Sinduna, Kogru Lifem Lenda, Pangtok Laganheri, celebrating 25 years of action for biodiversity, have a team the Pangtok Toromasiga Marilena, Directorate Sina Parks and Uchara Tavi, Toromasu, Lifem Lena, the Lakli Thasi, Kundagi, Kunitoi for Pangtok Hana, Directorate of Environment, Topachero Lamada, Kangalakli. Deputy Chief Minister Yumnam Joy Kumana, Maki Assembly Constituency, the Laribama from Ayambada, solar power plant, Kimakada, Mai Fangan, Hotnari, and Fongdokre, Nasi Uripok, Quairak Selung Lerek Leba, United Club and Library, da grid connected roof solar power plant, Sangabagi Torumda, Deputy Chief Minister Nahai, Manireda Kusam Uripok Assembly Constituency, Mafam Ayambada, solar power Sijinaduna, Lerek Kulapuna, Mai Tan, Padam Tamli, Masida Changma Senpum Sing, Manireda Chada Humputra, Putoklaga.
साद कुंथ्रा अमना महाकना पुथोकदबनि हानसु जोय कुमार मखा ताना फोंदोखि अखोइना ngasiगी oina kanusida akoina power generation tawgi sigi khoi plant sima khoi ngasi install tore aduga asi khangna loigadu nate hauji tawmudi ayamba sigi mafam sigi di kanuri lerki lambi gi kari ayamba mai gi kari loina mutti hana tawru male adu hauji akoina tawgi apse no hana di kanudi grid tegi lerga maduna kanudi pesha pirga chalai mane मधुगी मोता ngसाइगी ग्रिड तै लेबो लोगो सेम थिंग अदु ओइन काइनिदा सिदसु ग्रिड त थाजलगा ग्रिड तै गेमु चिम दोपने अदु यदि ngसाइ ऑलरेडी एस्टैब्लिश तो अदु सब जनरगा हाय अदु या Kanglai Ima Luf Kilgi Nepalak Suba Foundation Day Celebration ngasi Major Khulda Leba Manipur Press Club Pangthokre Thauramadu Marilenana Kilgi General Secretary S Machalai Mana Lubasina Kunai Sit Thoki Thodo Wato Kara Saruk Yaduna Lakli Made Makatana Su Yakigan Hana Fongdokli Thauramadu Tongan Tongan CSO Singi members Singam the activists Kiana Saruk Yaki Leba Kunai Asida Asuki matik no makang dana thokla iba isu mayam thodok wathok cry mayam asibu akoina thengnaba ngamdana bagi damakta leibak miyamna akoi bu support tawbiyu aduga akoi bu khutpai dan jinghat piyu maduda akoina tawruba thabakta asoi aran yaurak patara besu akoi gi pira iba afaba pokta khudingmak akoina loksan jagani akoi lup singi marakta amaga yang thinaba amaga nungsinadaba awat pe leiba khuding makto akoina hujikti amata waibagi wakhalonda punsinaduna leibak miyam gi damakta thabak tawminaraga ireibak iramdam kangleibak asibu kanminasi Churachandpur district ki manung chanaleba Khoirentag Khuman Khulgi Khoirentag Khuman Baptist Church lingkat ki bagi kunmanga raksuba Silver Jubilee gi thoram ngasi pangthokre thoramada Tipaimuk Assembly constituency gi MLA Dr. Charles Tolian Amona Miyoibana ingna tamna lagi harabati Vival lamada Gitana Chingba Holy Book sing the Yauriba Pautak sing adu ngakna chatpa mathau tai kariguma Pautak sing adu ngakna chalaba matamda lamdamasida thokliba nupi angang da chathariba crime kya masana lief ki gani hana Fongdoki Ngasigi Thoramada Hill Areas Committee Chairman TT Haukif na Church Asigi Souvenir Ramas Fong Kibagalona Quaidi Hal or Kulasigi Mio Anida Kudol Port Piton Ikai Kumnabis Utki Muslim Singi Senglab Ramjan Tha Chahen Thagamari Lenana Ngasi Popular Front of India Manipur State Sinduna Lilong Uruv Kairau Irong Sangayum from Mayang Infal Amadi Santel Laribum from Singasada Food Kit Sing Yentokre Senglab Thasina Lakwa Manipur Kundamina for Kuding Makta Front Asina Yai Paujal Pirak Bagalona Sahen Thagi Fajar Saktam Naikoi Kudimaki Afamari Hena Sheshil Halasi Hainasu Tamlakli Kunaida Mayai Kabachinjak Tingnan Gi Pandam the Linkat Kiba United Progressive Club ki Han Mampo Kuman Thoram Ngasi Wangjing Laikon gi Mipun Sang the Pangthokre Wangjing Wangkai the Labor Club the Pangthoki Thoram da Wangjing Tenta A Sigi MLP Brozena Club Sigi Thomi Sina Drug Season of Now Sing Faganaba Palentana Sat Pafaw Yawi have that Tagat Fongdoki Houses Sanabaki Pauda, Kuntramari Suba, Sub Junior Ramadi Kuntaruk Suba, Youth Voice Basketball Championship, Nasi Model Club Singamakagi Sanabunda, Sanaba Hokre, Nasi Championship An match when Sanaki Sub Junior Voice match Aduda, ESU Wankaina Model Club Singamakagu Basket. Kunmari Kunmato the Mighty Pibangamki, Championship Asigi Youth Voice Ki An match St. Anthony Sports Club na ESU Wankayu Basket, Kunmanga. Ngakpigani Yankai Nitoi Kunmari da Anisu Mesana YPHU Lalambungna YC Uripokupa Basket Kuntrataret Kuntra Mangada Lonana Ahumsu Metana CYL Sina SYWA Basket Nifu Taretara Tareta Mighty Pibangamki Manipur Basketball Association Gimiyang Makada Model Club Singa Makana Sinduna Chatargliba Basketball Championship Asigi Haying Sub Junior Ramadi Youth Voice League Match Sing Sanaragani
लाखलिबा जून अहुमदगी तरेट फाव पांथोकदरबा नुपा मसा अमदि नुपी मसा सिंगी जूनियर नेशनल सॉफ्टबॉल चैंपियनशिप 2018 दा सरुक यारुनरबा मणिपुर टीम सेमनरबगिदमक ट्रायल कम सिलेक्शन कैंप अमा पांथोकलगनी हैना मणिपुर सॉफ्टबॉल एसोसिएशन थोक चेरोल अमद खंगलकली खुमल लंपाक स्पोर्ट्स कॉम्प्लेक्स ता मे 15 पांथोकदरब कैंप असिगी अकुप मरोल एसोसिएशन असिदगी खंगलबा यागनी हारी grassroots day ki thorong mari lenena neroka fc manipur na su thorom ase ngasi pangthokre manipur ki maming lerab football club ma ore neroka fc manipur na sindu na ngasi club ase ki sana bung na pangthok ki thorom du da club ase ki vice president a brazamani secretary dr m mani mahona made member s pritam galoina na club ase ki masak na mi kyara saruk ya ki पांथोकलिबा ग्रासरूट डे असिदा सही तरुक तगिन तरा सही तरा माथोय दगिन तरा निथोय सही तरा हुमदोय दगिन तरा मरी अमसुंग सही तरा मंगा दगिन तरा तरुक फाउद लेबु नुपा मचा सानरोय चाम कुन असिबु AFC A license CH शांति कुमार AFC B license S प्रेमकांत अमदि AFC C license M रोबिन गा लोइनना एक्स प्लेयर मंगा याउना ताकपि तमिबिगी थौदांग लौरी फुटबॉल क्लब असिना सानरोय सिंग असिगदमक अवाना थिदन होनजरिबा से येंगलगा मखाताना हेन फबा थबक थरम क्या तौरपद सानरोय सिंह इमुंग मनुंग अमदे लमदम असिगी मियामना मटेंग पांगबियु वाइबो वाफम क्लब असिगी सेक्रेटरी डॉक्टर एम मनीमोहना मियामद थमकी ngasi senagi more than 5 crore sangna paisa je whole heartedly puthok jaiba masa puthuiba magi level mayam putho hona jaiba aikoi gi gamni kai chumna jaiba club asigi ojuji president and managing director ro tamodabli Mangunda, madi income tax ang kuha ba ni? Madi paisa tali ba ni? Kana hai do social media dati ka thagat pirakwa. Sugum ba mayam asina ay koi kathuwa ba purun tong jage na songthok ba akoi da yam na so nihan na ba ma sometime he lakwa. Aduna ngasi lakpir ba gajan se amadi ay si baisa footballer oige hai na songthok pire baisa naw singa. Madu ki behave tu yari makai hadamin na ba masamat ba. याम सेना अखोइना नेरोकासी मियाम गी कलेक्शन तौजरगा ngasi bobo hinjarakane नकलम रमदा FC इम्फाल सिटी की 2018-2019 की AIFF यूथ लीग की टीम सेमन बथासी के होके तराम दोई की तरामंगा फौबा सथर के ट्रायल सिलेक्शन प्रोग्राम खुमल लंपाक एस्टोर तब लोशन करे लोनन लोशन की तोरमदा ग्रासरूट डे की थोरम सु पांगथोकी है ना फुटबॉल क्लब मणिपुर की चेरोल बना खंगलकली कुनसुबा चैलेंज का वेटरन फुटबॉल टूर्नामेंट के सेमीफाइनल मैच सिंह सानन बसेम साब लोइख्रे ngasi mapal kangjibung sana ki tournament si ahum sub quarter final da langol FC amadi united club kolkata ani sana ki match se api matam da mayok ner bitim ani magna panjal amata chanadra draw oibadagi kicks from penalty marks na match si ki aka apo live club na bada langol FC na panjal taret loina united club kolkata na panjal taruk khak chanduna match se langol FC na united club kolkata u panjal taret taruk tamai thi piram laga semi final changbangam ki सथरगलिब फुटबॉल टूर्नामेंट से मरी सुब क्वार्टर फाइनल दा HID SVA कांगपोक पिना FC EIMI गेम विलेज पांजल मरी अमद माइथि पी की मणिपुर वेटरन फुटबॉल एसोसिएशन सिंधु सथरगलिब टूर्नामेंट से हायेंग अहान सेमीफाइनल दा सजिंग FC अमसुंग लिलोंग FC गा अनिसुब सेमीफाइनल दा लांगोल FC अमदी HID SVA कांगपोक पी अनिना थास की तरा तरेता लंबा तौनरगनी अनिसुबा 7-a-side Man Open Football Tournament SRDC Langthawal LYDA Khumbong amadi Kairau FC Mai Pakre Nong singi pibom patabna maram oiraga matam kara sanaba lep luraba tournament se pasoi Taumang Rising Club na sinduna club se sanabug nga se ayuk sana kiba tournament se kunma thoi sub league ta SRDC Langthawal na yamna lakchana Mantos FC Khurayu Panjal Taranito yamada लोइना कुनितो सुबल लीग तना LYD खुंबोंग ना A Squared FC पासो
Part 1 bu Panjal ani sino da mighty bu pi bangam ki Satharglibo football tournament sing asi nungtil sana ki ba kulumdoi suba match ta Kairau FC na KAKHHS FC Kairang bu Panjal au mani da mighty bu pi ki ba loina na kunmari suba league sana ki ba Musuk FC Pasoi Part 4 amadi PTCC Pasoi Part 3 ani na match asigi apiba matamda Panjal ani chanadura match asi draw chatki Sathariba tournament asigi hayeng makhatab league match mari sanaragani Zonan matanga swada bulletin as attention zedring mangoy na headlines zamon thamjari Khunggang sa mission gi ahumlak suba face ngasi tongan mafum kya pangthokre mission as senja tumja mutanan bagi achaw khongthang mani hana chief minister na phongdokre Lainga ki thawong yaning ga phongdok tuna JS sagol mang lakli mi taramapan gi upung manga dagi tangkut gi nungtel pung ahum pawba pung kontratar ki Manipur pum general strike lauthokre Masung nurse mo na wasak law matam da haidok ibo wafa mamada ethics nga chatur miyam gi thaja mangan bigan waina health minister na apil toraki